Mayam ching mana yauksale yam na eto sida pukhi haigadra pat haigadra tu pat haitare pat leire sigi sida leiriba tu sigi aina namjariba ching macha sida ne in laksai je sum chaba tumnaba cha topugi sum koi thokjare ne nong pha thokpada fajabani mafam je chauna marang kaina dudi la chen tombi la chen tombi bani dang ni lai sida khwai maru ni mayam tu Yodi yora me ye angang do sini tu mayam yam nung si de tai je ngoni pun sa hoi tai male se mama ju na mai tu son don chalo hai Madi adre do ya cham ba jai je mama ko khom le mama sai no acham li mi ji bo kai ba da ni non habe hoi ni ye ai mayam ngasi ju soisti ma cha cha ga doi ni naw nu pi ma gi chatla roi ge mi ni yam nok na re ai gi de su mang thu te mi gi da dum chat le no na comment da yam hai re na ai cha cha roi ge tong ne do lak ta di kong na roi na video nam bi law ga bu hai jalak po chat ta ya dre mayam adu na ai chat pa gi thok ja rai ne ngasi na kai bi da ni ko mayam ai cha cha doi je adu di mate nam ja rak ke si ai thom dai gi ni thok toram adu di mayam mate mafam do yo mayam si ai kai bi hekak ma pan do yok jarabni ko mai ga je kem udre to nungsa manga jina loi thakale theng ju thenge tai je chaka tha loi raman kai bi hekak ma pan ni se kai bi hekak ma pan ni to moi gi area ai sum mayam da sum ngan janing da sum mate nam jak ne adu di changa ge syam kuina khoi naw na thimbira am bane asi di garim sa da sumsa mangan sina apam je yung sira ni me tang nam je asian je ko nam toy mane bi yung sira sini moi gi imana bi gi yum ni sina me noi bana lore mama se angang gi mama se mayam dan thana ba hore ai ju thadara ni si tauli mila sonde yengo to habe tu sini ko mayam asigi sosti gi angang mama sa ji noi bana lore khoina noi jage phangdi ani thon ahum dum tho ani be wang chawra da na yam lem bani da ro mila je mama ga ju pa adana se nambi yo habdam da nam gi se sida khwai maru ni mayam tu Yodi yora me ye angang do sini tu mayam yam nung si de tai je ngoni pun sa hoi tai male se mama ju na mai tu son don chalo hai Madi adre do ya cham ba jai je mama ko khom le mama sai no acham li mi ji bo kai ba da ni non habe hoi ni ye na te non habe ni noi khal la ga ke no je chắc là cái nón tông là quay tâm của mình dần cái nón này à udre koi na dambul gi koi no ngarang je no khata ba ui no ta kadara na moi na dambul ka jan shi jina sak color ka je election ni je cái nón tông re ana mi man thang nam jara ke mya sin je ke nom tau gre sak ka jana biman gre jara si na na bi yum ni se na na bi ke moi no mo sen ki manau no bi ke sesti ni ni je masak che chen u da ga em sắc thả vào hồng này
ꯃꯣꯏꯗꯤ ꯖꯒꯥꯁꯦ ꯆꯥꯎꯕꯅꯤꯅꯕ ꯕ꯭ꯂꯦꯛ ꯋꯥꯏꯠꯀꯤ ꯃꯤ ꯃꯥꯟꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯃꯣꯏ ꯗꯝꯕꯨꯔ ꯈꯟꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯆꯥꯛꯂꯨꯛ ꯊꯥꯔꯦꯀꯣ ꯁꯤ ꯑꯩ ꯆꯥꯛ ꯑꯩꯒꯤ ꯆꯥꯛꯁꯦ ꯆꯥꯕ ꯍꯧꯗꯣꯔꯦꯀꯣ ꯃꯌꯥꯝ ꯁꯤꯡ ꯑꯃ ꯋꯥꯠꯂꯤ ꯑꯩ ꯀꯩꯅꯣ ꯈꯟꯖꯟꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯍꯥꯎ ꯌꯦꯡꯖꯔꯒꯦ ꯆꯥꯖꯔꯒꯦ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯆꯥꯛꯂꯨꯛꯅꯤꯀꯣ ꯉꯥ ꯊꯣꯡꯕ ꯃꯆꯨꯒꯁꯦ ꯐꯖꯒꯗꯕꯗ ꯗꯝꯕꯨꯔ ꯈꯟꯖꯟꯕꯁꯤꯅ ꯑꯝꯇ ꯎꯗ꯭ꯔꯦ ꯁꯔꯦꯡ ꯊꯣꯡꯕꯅꯦ ꯃꯌꯥꯝ ꯁꯔꯦꯡ ꯊꯣꯡꯕ ꯂꯥꯛꯑꯦ ꯂꯣꯏ ꯍꯥꯎꯋꯦ ꯃꯊꯦꯜ ꯇꯥꯎꯊꯣꯡ ꯂꯥꯛꯏꯅꯦ ꯌꯦꯜꯂꯛꯏꯅꯦ ꯕꯥꯃꯣꯟꯁꯦ ꯇꯥꯎꯊꯣꯡ ꯂꯩꯖꯔꯗꯤ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯔꯤꯁꯦ ꯃꯤꯁꯦ ꯐꯖꯅ ꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯐꯦꯠꯂꯤ ꯑꯗꯨꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯨꯜ ꯑꯣꯏꯕꯁꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯊꯦꯜꯁꯨ ꯏꯅꯥꯎꯅꯨꯄꯤ ꯔꯣꯃꯤꯂꯥꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯎꯋꯦ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯊꯦꯜ ꯑꯝꯇ ꯁꯣꯏꯗꯦ ꯉꯥ ꯊꯣꯡꯕ ꯇꯣꯏꯊꯣꯡ ꯇꯥꯎꯊꯣꯡꯗꯒꯤ ꯍꯧꯔꯒꯅ ꯍꯩ ꯊꯣꯡꯕꯐꯥꯎ ꯍꯦꯛ ꯍꯥꯎꯋꯦ ꯀꯤꯍꯣꯝ ꯑꯣꯏꯔꯦ ꯍꯩ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯇꯩ ꯃꯔꯛꯇ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ ꯀꯣꯏꯕ ꯆꯠꯄꯒꯤ ꯃꯊꯦꯜꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯀꯩꯕꯤ ꯍꯩꯀꯛ ꯃꯄꯥꯟꯒꯤ ꯂꯝꯄꯥꯛ ꯆꯤꯡ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯆꯤꯡ ꯃꯆꯥꯗꯨꯗꯅꯤꯀꯣ ꯑꯩꯅ ꯀꯣꯏꯖꯔꯛꯏꯁꯦ ꯆꯥ ꯇꯣꯛꯑꯒ ꯁꯨꯝ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯥꯛꯆꯔꯤꯅꯤ ꯕꯤꯠꯇ ꯁꯨꯝ ꯅꯨꯡꯁꯥ ꯃꯉꯥꯜꯁꯤꯅ ꯂꯣꯏ ꯊꯛꯀꯠꯂꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯂꯝꯄꯥꯛꯁꯤꯁꯨ ꯁꯤ ꯃꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯂꯝꯄꯥꯛꯅꯦ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯛꯈ꯭ꯔꯖꯥꯠꯅꯤ ꯇꯨ ꯃꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯌꯥꯝ ꯆꯥꯎꯅ ꯃꯔꯥꯡ ꯀꯥꯏꯕꯅꯤ ꯁꯤ ꯂꯝꯄꯥꯛꯁꯦ ꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯩꯕ ꯆꯤꯡꯁꯤꯗꯅꯦꯕ ꯑꯩꯅ ꯀꯣꯏꯖꯔꯛꯏꯁꯦ ꯆꯥ ꯇꯣꯛꯄꯩ ꯁꯨꯝ ꯀꯣꯏꯔꯛꯏ ꯇꯣ ꯅꯛꯁꯜꯂꯛꯑꯦ ꯇꯣ ꯆꯤꯡꯁꯦ ꯄꯤꯛꯇꯛ ꯇꯧꯔꯒꯅꯦ ꯑꯩꯅ ꯁꯨꯝ ꯍꯦꯛ ꯎꯕꯗ ꯆꯠꯅꯤꯡꯕ ꯐꯥꯎꯕ ꯁꯤ ꯆꯤꯡꯁꯦ ꯑꯗꯨꯒ ꯍꯦꯛꯇ ꯐꯔꯛ ꯇꯥꯗꯅ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯔꯦ ꯆꯠꯂꯤꯉꯩꯗ ꯌꯧꯊꯣꯛꯑꯒꯦꯅ ꯑꯩ ꯑꯃꯨꯛ ꯌꯥꯎꯍꯜꯂꯛꯀꯦ ꯑꯩ ꯌꯥꯎꯔꯒ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯆꯤꯡ ꯃꯊꯛ ꯌꯧꯖꯔꯛꯑꯦ ꯆꯤꯡ ꯍꯥꯏꯁꯦ ꯆꯤꯡ ꯃꯆꯥꯅꯤ ꯌꯥꯝ ꯆꯥꯎꯕ ꯆꯤꯡ ꯅꯠꯇꯦ ꯃꯍꯥꯗꯦꯕꯒꯤ ꯈꯨꯕꯝ ꯂꯥꯏ ꯂꯥꯠꯐꯝꯗꯤ ꯂꯩ ꯂꯥꯏꯗꯤ ꯂꯩ ꯃꯊꯛꯇ ꯁꯤ ꯑꯉꯥꯡꯁꯦ ꯏꯆꯟ ꯇꯣꯝꯕꯤꯁꯤꯒ ꯏꯕꯥꯅꯤ ꯂꯥꯛꯏꯅꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯕꯦꯝꯃꯁꯦ ꯆꯤꯡ ꯃꯊꯛ ꯌꯧꯖꯔꯦ ꯆꯤꯡ ꯃꯆꯥꯅꯤꯅ ꯌꯥꯝ ꯊꯨꯅ ꯌꯧꯋꯦ ꯁꯤ ꯆꯤꯡꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯗ꯭ꯔꯤꯁꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯄꯨꯛꯅꯤꯡ ꯍꯨꯕꯅꯤ ꯌꯦꯡꯕꯗ ꯑꯩ ꯍꯥꯏꯐꯦꯠ ꯃꯇꯦꯛ ꯅꯝꯖꯔꯛꯀꯦꯀꯣ ꯂꯥꯏꯕꯛ ꯀꯠꯀꯦ ꯃꯍꯥꯗꯦꯕꯒꯤ ꯈꯨꯕꯝꯅꯤ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯆꯤꯡ ꯃꯊꯛꯇ ꯂꯩꯕꯁꯤꯗ ꯈꯣꯏꯔꯝꯗꯣꯏꯕ ꯆꯩꯔꯥꯎꯕꯗꯒ ꯑꯗꯨꯝ ꯈꯣꯏꯔꯝꯅꯕꯖꯥꯠꯅꯤ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯏꯪꯅ ꯑꯁ ꯅꯨꯡꯁꯤꯠ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯌꯦ ꯁꯥꯕꯁꯤꯗ ꯁꯤ ꯂꯥꯏꯒꯤ ꯈꯨꯕꯝꯅꯤ
ꯃꯇꯦꯛ ꯁꯨꯝ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯪꯆꯤꯛ ꯂꯥꯡꯕ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯖꯔꯛꯄꯅꯤ ꯇꯨ ꯐꯖꯩ ꯌꯥꯝꯅ ꯏꯆꯟꯇꯣꯝꯕꯤ ꯏꯃꯥꯟꯅꯕꯤ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯍꯦꯛ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯨꯗ ꯊꯣꯛꯑꯒ ꯑꯗꯨꯝ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯂꯝꯄꯥꯛꯇꯨꯗꯩ ꯈꯤꯇꯪ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯁꯤ ꯆꯤꯡꯁꯦ ꯁꯤꯅ ꯂꯥꯏ ꯃꯍꯥꯗꯦꯕ ꯈꯨꯕꯝ ꯂꯩꯕꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯂꯤꯠꯂꯤꯕ ꯇꯣꯞꯁꯤꯒ ꯁꯤꯔꯤꯕ ꯁꯅꯥꯁꯤꯒ ꯁꯨꯠ ꯇꯧꯖꯔꯦ ꯄꯤꯡ ꯉꯥꯛꯇ ꯑꯁ ꯅꯨꯡꯁꯤꯠꯁꯦ ꯀꯟꯅ ꯍꯨꯝꯃꯛꯑꯦ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯁꯤꯠ ꯍꯨꯝꯃꯛꯄꯁꯦ ꯍꯪꯆꯤꯠ ꯌꯥꯝ ꯂꯥꯡꯉꯦ ꯃꯌꯥꯝ ꯆꯤꯡꯗꯒꯤ ꯀꯨꯝꯊꯖꯔꯛꯑꯦ ꯍꯧꯖꯤꯛ ꯂꯝꯄꯥꯛ ꯌꯧꯖꯔꯛꯑꯦ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯌꯨꯝ ꯌꯧꯔꯛꯀꯗꯣꯔꯦ ꯏꯆꯟꯇꯣꯝꯕꯤ ꯏꯕꯥꯅꯤꯗꯣ ꯇꯨ ꯗꯗꯥ ꯌꯥꯏꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯇꯨ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯨ ꯑꯕꯦꯔꯒ ꯌꯥꯝ ꯇꯩꯔꯦ ꯗꯗꯥ ꯌꯥꯏꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯗꯤ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯩꯌꯦ ꯗꯗꯥ ꯌꯥꯏꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯟꯖꯔꯛꯑꯕꯅꯤꯀꯣ ꯃꯦꯖꯤꯛ ꯇꯣꯡꯖꯔꯛꯏꯅꯦ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯔꯛꯑꯕꯅꯤ ꯏꯊꯟꯗꯅꯦ ꯂꯥꯛꯏꯁꯦ ꯃꯦꯖꯤꯛꯇꯉꯁꯥꯏ ꯂꯥꯛꯄꯕꯨꯗꯤ ꯑꯩꯈꯣꯏ ꯅꯥꯎꯅ ꯊꯤꯟꯕꯤꯔꯛꯄꯅꯦ ꯍꯧꯖꯤꯛꯇꯤ ꯏꯊꯟꯇ ꯂꯥꯛꯑꯦ ꯁꯝꯒꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯉꯥꯎꯕꯤꯗꯨ ꯉꯥꯏꯔꯦ ꯎꯔꯨꯔꯣꯡꯇꯣꯏꯕ ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯔꯛꯑꯦ ꯃꯇꯦꯛ ꯃꯇꯦꯛ ꯇꯨꯝꯖꯔꯦ ꯑꯁ ꯃꯌꯥꯝ ꯌꯧꯖꯔꯛꯑꯦ ꯁꯝꯒꯁꯦ ꯂꯣꯏꯔꯦ ꯑꯁ ꯀꯩꯅꯣꯝ ꯇꯥꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝ ꯌꯧꯖꯔꯕꯅꯤꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯁꯦ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯔꯝꯒꯦ ꯕꯥꯏ ꯕꯥꯏ